District Teret Semkibadu Sana Handanaba UNC Maikei Hungi Wari Sanakre, Senapati de Makata, November, Taramanga Nakal Hung Wari Sanagadori. Kumja Solasing Anigatra Truki December Nipa, the Manipulinga Tokiba notification Amana State, Sita and over District Teret Sem, Begit, Pia Lokibadu Sana Handanaba, United Naga Council, demand Tokiba do Mailina, Sidagini leader, Tripartite Talk Makata Hokre. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯂꯩꯈꯤꯗꯦ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯅꯥꯀꯜ ꯑꯍꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯅꯈꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯃꯤꯐꯝ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 15ꯗ ꯁꯦꯅꯥꯄꯇꯤꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈꯤ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯔꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯨꯟꯕꯤꯈ꯭ꯔꯦ ꯏꯆꯟ ꯊꯣꯏꯕꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯥꯔ.ꯀꯦ. ꯏꯆꯟ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯥꯔ.ꯀꯦ. ꯏꯆꯟ ꯊꯣꯏꯕꯤꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯍꯦꯜꯂꯛꯄꯗ ꯄꯨꯂꯤꯁꯀꯤ ꯂꯣꯒꯣ ꯅꯞꯄ ꯒꯥꯔꯤ ꯅꯝꯕꯔ ꯊꯥꯗꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯣꯔꯆꯨꯅꯔ ꯑꯃꯗ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯄꯨꯟꯅ ꯃꯤꯑꯣꯏ 5 ꯃꯍꯥꯛꯀꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯑꯃꯨꯗꯣꯟ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯔꯤ ꯂꯥꯏꯚ ꯑꯗꯨ ꯃꯨꯊꯠꯂꯣ ꯍꯥꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯅꯝꯂꯒ ꯐꯣꯟ ꯃꯨꯟꯈꯤꯕꯅꯤ ꯀꯣꯟꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯨꯛꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯉꯥꯡ 2 ꯌꯥꯎꯅ ꯅꯨꯄꯤ ꯑꯃꯒ ꯂꯩ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯀ ꯃꯨꯛꯅꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕ ꯄꯥꯔꯇꯤ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯆꯤꯟꯖꯥ ꯄꯥꯎꯗꯥꯅꯕ ꯂꯩꯈꯤꯗꯦ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯄꯤꯔꯛꯎ ꯃꯍꯥꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃ ꯍꯦꯛꯇ ꯊꯣꯔꯛꯄꯗ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯥꯝꯂꯨꯕ ꯑꯃꯗꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯄꯥꯝꯕꯅ ꯑꯄꯤꯜ ꯆꯠꯆꯕ ꯈꯛꯇꯅꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯃꯨꯟꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯆꯟ ꯅꯆꯦ ꯅꯆꯥꯅꯤ ꯈꯜꯂꯒ ꯑꯃꯗꯤ ꯃꯁꯦꯟꯅꯤ ꯈꯜꯂꯒ ꯐꯣꯟ ꯑꯗꯨ ꯑꯊꯨꯕꯗ ꯁꯤꯟꯅꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ ꯂꯣꯏꯅꯅ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯟꯅꯦꯛ ꯃꯥꯜꯂꯤ ꯃꯤꯆꯝ ꯑꯃꯗ ꯀꯤꯌꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯦꯕꯜ ꯇꯣꯛ ꯇꯧꯁꯤ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯅꯤꯡꯊꯤꯅ ꯊꯤꯖꯤꯜꯂꯤ ꯊꯕꯛ ꯇꯧꯔꯤ ꯃꯨꯟꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯔꯦꯀꯣꯔꯗ ꯑꯁꯤ ꯅꯝꯕꯣꯜꯂꯣꯝꯗ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯩꯇꯩ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2022ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯃꯩꯇꯩ ꯄꯦꯁꯦꯟꯖꯔꯁꯤꯡ ꯆꯠꯄꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯆꯠꯄ ꯌꯥꯍꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯕꯦꯇꯣꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯗꯤꯖꯤꯄꯤꯗ ꯊꯥ ꯑꯁꯤꯒꯤ 8ꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯃꯩꯇꯩꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯐꯨꯜ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯁꯤꯡꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯄꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯣꯇꯣꯃꯣꯕꯥꯏꯜꯁꯤꯡꯁꯤ ꯈꯔ ꯍꯟꯊꯅꯅꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯁꯦꯁꯟ ꯄꯤꯕꯤꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯋꯥꯐꯝ ꯑꯁꯤꯃꯛ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯥꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯊꯧ ꯇꯥꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯄꯤꯌꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38ꯀꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝ ꯀꯌꯥꯗ ꯃꯩꯇꯩ ꯄꯦꯁꯦꯟꯖꯔꯁꯤꯡ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯝꯗ ꯇꯉꯥꯏꯐꯗꯅ ꯁꯦꯜ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯅꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯂꯝꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯒꯤ ꯃꯩꯇꯩ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯁꯤꯟꯐꯝ ꯍꯣꯡꯕ ꯌꯥꯎꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯃꯣꯔꯦꯗ ꯍꯥꯟꯅ ꯆꯠꯂꯝꯕ ꯚꯦꯟ ꯁꯔꯚꯤꯁ ꯄꯨꯝꯅꯃꯛ ꯂꯦꯞꯈꯤꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯝꯕ ꯀꯌꯥꯁꯨ ꯁꯤꯟꯐꯝ ꯍꯣꯡꯅꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯐꯨꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯑꯦꯔꯤꯌꯥ 9% ꯈꯛ ꯑꯣꯏꯔꯤꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯁꯤꯗ ꯍꯦꯟꯗꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯂꯤꯇꯥꯟ ꯇꯥꯡꯈꯨꯜꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ WTR ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ ꯐꯦꯗꯔꯦꯁꯟ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯇꯥꯟ ꯈꯨꯜ ꯑꯁꯤ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ
ꯁꯤꯀꯤꯕꯨꯡ ꯚꯤꯂꯦꯖꯀꯤ ꯂꯝꯅꯤ꯫ ꯃꯁꯤ ꯈꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯒꯥ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯈꯥꯗ ꯈꯨꯗꯛꯇ ꯏꯚꯤꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ NNCNIAMꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗꯒꯤ ꯕꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯤꯇꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯁꯔꯤꯈꯣꯡ ꯀꯨꯀꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯍꯦꯡꯈꯣꯡꯊꯥꯡ ꯕꯥꯏꯇꯦꯅ ꯃꯐꯝ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯆꯦꯔꯣꯜ ꯊꯥꯗꯣꯛꯇꯨꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥ ꯚꯤꯂꯦꯖ ꯆꯤꯐ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫